Hauzik ahanbada maruoiba pau. Hauzikti Manipurda nga makhal kaya fanghanba ngamle lamdam asigi oizaba nga kaya yoktuna mapandagi leibada dinggadaba lupa crore kaya gi senfam kanba ngamle haina Chief Minister N. Birena Fongdokre. CM yauna luchingba kaya na state asigi ningol singda hiyangai gi nini panba ningol chakobuna lakpada yaifa pauzil pikre. Lamgi compensation pibaga mari lainana affected landowners committee longmai amadi khumzina Imphal jiribam lambida kauba pungpun marigi total shutdown na mahusagi punsida chauna panba pikre. Amade Manipurda hokiba pungpun mari asida miyoi nipungkamari nauna COVID-19 positive oikre laina asina maram oiduna miyoi ahum laikhidre. Miyamna government na piba COVID-19 gi SOP sing ningthina ngakna chatuna chathokpa matamda mask piba sanitizer sizinaba khutsa seng na toina hambiba amasung foot taruk ki distance ngakna chatpa haiba chanakanglon sing asi tunginduna COVID-19 dagi ngakthokminasi loinana chahi 19 gi mathakta laiba miyoi singna COVID-19 vaccine soidana kapthokpiu. Kurumjari PONYTV gi numidangi pau mining tabide pasingbu taram nokchari hauzik pau sandokna pizari. Manipur gi maru oina maitai singi khwaidagi chawba hiyangai gi nini panba ningol chakoba kumhaiga mari lainana miyamda ahongba mamalda nga makhal kaya fanghananabagi pandamda nga gi mela ama Imphal gi mapal kangjaibungda pangthokre. Chahi khudingi pangthokba fish fair fish crop competition inglising aniga kunmathoi asi Department of Fisheries na sinduna pangthokhibani. Nga gi mela asi Manipur gi Chief Minister Nongthombam Birena hodokhi. Manipur gi mafam kaya dagi lakpa ngami singna tongan ba nga makhal kaya mela asida puthoktuna miyamda fanghankre. Lamdam asigi yelhonga oiriba pengba ngaton ukabi amadi nga macha kayasu ngasigi mela asida fanghankhe. Mela hodokpagi thoramda Chief Minister N. Biren, Fisheries Minister S. Rajan, Agriculture Minister O. Lukhoi Singh, Tribal Affairs and Hill Minister Bungjagin Balte amade Fisheries Department ki official kayasu sarug yakre. Mela asida nga masing khwaidagi yamna puthokpa ngamida sen oina lupa lakh ama ani subada lupa lising humpugatara ahum subada lupa lising yankhai amade consolation prize oina ngami kunda lupa lising tara pigani loinana lamdam asigi miyamna khwaidagi pamnaba nga makhal sing khwaidagi puthokpa ngamba ngamida lupa lising kun pigani haina CM Birena thoram aduda laukthokre. Chief Minister N. Birena haikre ningol chakoba lakpada mapal lamgi nga kaya pusilaktuna state asida yoli aduso aista hapa ngaktani. Ngasidi atekpa nga makhal kaya fanghanba ngamle lamdam asigi oizaba nga kaya yoktuna mapandagi leibada tinggadaba luba crore kaya gi senfam kanba ngamle. Khwaidagi nungaibadi Manipurda sareng yoktuna ngasigi mela asida puthoktuna yonba ngamle. Chief Minister na ningol chakuba kumhaina lakpada ningol oibisingda yaifa mangolsu pikre. MMSY gi makha RKBY gi makha dai koi tawre 23 ton buki hana bane ado mase koina das 2-3 years ida koina kanna farmers in the loan people fisheries in encourage of startup ki oiro bank ki loan oiro kariwo tawo interaction to lo business ko 3000 MT de ko hanga ko me there is a report ado usi 2020 bawi ni 19 bawi 2021 ki yaw 2021 de aina sajana study taroga de ko another 3000 mama sana perform le rakani nasi ki kore mga maya si maya machine ni de na koi project mapandagi ko na usulai basi 17,000 MT gumba usulai ki na ai mo ta pai mara ni sai ni ke to pa da ni na
National Highway 37 Imphal Ziribam Road Pakthok Chakthokpada Lamgi Mapusingda compensation pibaga mari lainana Manipur government amasung National Highways and Infrastructure Development Corporation NHIDCL na matam sangna nakhai ama senghandana thammi haibigi mayokta yaningdaba phongdoktuna ngasi affected landowners committee longmai amadi khumjina Tamenglong amasung nonegi manung chanba NH37 da kauba pung kunmarigi total shutdown na mahusagi punsida chauna akaiba thokhankhre land acquisition amasung compensation gi matangda chayen aduna leiriba asi longmai amadi kumji bazar gini hairi ban saugatpa kayana lambida tire maithaba amadi lambi thingduna chathok chasin tauba yahan khidre Imphal lomdagi lakpa amadi Ziri romdagi lakpa passenger amadi pochai puba gari yauna makhal amatagi gari chalhan khidre adum oinamak medical ga mari lainaba electricity power supply media amadi emergency service ta total shutdown asidadi komthokhe affected landowners committee longmai amadi khumji gi dabi asi Manipur government na makhatana tabidrabadi makhatana khongjang chathagani haikre Hauzik Faubagi Oina Ban Manungda Pamdaba Togdok Tokbagi Pau Laite None Police na Pamdaba Togdok Tokhandanama Security Gi Tharang Lokhatli Hairi Manipur gi Chief Minister N Birena Manipur gi Miyamda Ningol Chakobagi Yaifa Pauzel Pirakli Mabung Mabwa Amadi Mache Machan Singi Marakta Lainaba Khwaidagi Fazaba Chatnabi Masak Takliba Ningol Chakoba Kumhaina Lakpada Yaifa Pauzel Pizari Loinana Pumnamak Nungsi Chanaba Ing Tappa Punsi Oirasanu Hairi Khwaidagi Chawba Dugumda Aduga Mabung Amadi Mabung Mabwa Amadi Mache Machan Singi Marakta Lainaba Yamna Fazaba Dugumda Sanabi Makadaba Sugumba Forumsina Lakpada Manipur gi Miyam Punamakta Maroina Isel Imaivel Sinda Matam Queen Nadraba Magi Mabung Mapa Mapragi Mayum Sadaga Awan Mai Wari Sadana Mabung Mapa Sinda Makoi Asian Makamoy Gilajaba or Vidana Nadi Yapana Shisham and Maya Penalina Budi Nori Batabo Shishi Sanabishi Masia Amoida encouraged the woman and the Rukish State of Amosa, more Chaco State, the Mrs. Handy and Jalapa. I am one of my mother channel in the bar and Sekmai SCG MLA Haikam Dingona Su Ningol Chakoba Kumhaina Lakpada Manipur ge Miyam Maruaina Ningol Oibisingda Yaifa Pauzel Pirakli Oina Oibisangmai constituency Manung Chanelaiba Ningol Singda Hena Chakotpa to Buthav Kudimurta Mongol Oiba Ningol Sing to be Oiba Amatangaraba Festival Ningol Chakobana Lapada Mumapa Oiba Singa Ningol Singa Mariga Hena Chasanaba Hena Santi Leba Hena Chokotpa Hena Tisana Himinaba and Santi Leba Dumba Hiram the Mama Manipurama or Simo Haganina Yakapos Pizzi CPIM Manipur State Committee gi Secretary Kretrimayum Santanasu Manipur gi Khwaidagi Chawba Kumhai Ama Oiriba Hiangai gi Nini Panba Ningol Chakobana Lakpada Miyamda Maruaina Ningol Oibisingda Yaifa Pauzel Pirakli Ningol Chakobana Lakpada Manipurda Laibiriba Jal Vijati Amata Khaidana Laibiriba Imaivel Chichel Waipuno Mafamda Kumayasina Lakpa Iroinana Yaifa Pauzel Pizari Kumayasina Ekoi Mabung Mopasinga Chal Mache Singalina Mari Imaivel Singa Macha Singalina Mari Hena Pagatpa Hena Sectionba Hena Apapa Purakpa Aduga Laibiriba Manipurgi Amasung Manipurgi Wangwada Lairiba Imaivel Singh, Chechel Singh, Kwaipunoki, Maham Dasu, Aina Yaipa Paujal Pizari. Wangkai Esida, Lakadauriba, Manipur Assembly, Mikhalda, Mirep, Oinanaba, Tharang Tauriba, Thangzam, Arun Kumar Nasu, Miyamda, Ningol Chakobagi, Yaifa Pauzel Pirakle, Kumhai Asina Lakpada, Manipurda, Hena Nungsi Chanaba, Purakpa, Oirasanu Hairi.
Manipurda haukiba pung kunmari asida mioi nifugamari nauna COVID-19 positive oikre laina asina maram oiduna mioi ohum laikhidre haukiba pung kunmari asida sample lising amaga chaniga humfutaraga manga test tawbada hairiba casing asi confirm tawgibani haina COVID-19 command control room na fongdokre positivity rate asi chada ohum dasmik manga oikre hairiba pungfam asida mioi ohum COVID tagi fagalaktuna discharge saukre Hauzik state asigi COVID-19 case masing asi lak ama lising kunmari supna ama yaure loinana hauzik fawbada sikiba masing na lising amaga chamapan kuntrani haina COVID-19 command control room dagi thadorapa cherol amana fongdokre paugi marak thatna atenba break ama lominasi Lakliba Diwali amadi ningol chakaubaga mari lainana cake, cupcake, jar cake, cheesecake na chingbasing November 3 dagina November 3 pau 10% discount pizari. Pre-booking tawiduna discount singa si lawina bagi damag call tawirau aikoi gi number 9863247509 amadi The Roselet by Baby haina Instagram amadi Facebook ta order tawbagi kudong chabasu pizari. Karigumba dom yumda laiba anaba singi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medline Home Nursing Care Service Manipurna pungkun mari chukna adom yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anaba sing experience lairaba doctor amadi nursing tuna mating pangzari akupa marol gi damag Medline gi helpline number 9205987988 amukasu 9205987988 ta call toguna tanabiu natraga Google Play Store dagi Medline app download toguna booking tobi break matungda taramnok cheri makhataba pau meeting taminasi andro kendra dasu Manipur gi maru oina maitai singi khwaidagi chawba kumhai ningol chakobuna lakpada hanangi minister thongnaujam Syam Kumar gi meeting makhada kendra asida leiriba ningol sing maru oina solaba ima ibel singi mafamda ngamjaba khudol pot tambaga loinana ningol chakobagi thauram pangthokre Thauram aduda Sarangbam Bimol President Development Organization Andro Kendrana Haikre Chahi Khudinge Ningol Singge Yamna Nungsiraba Ipa Ipu Haktaktagi Chanaduna Lakpa Thauram Asida Andro Kendrada Leiriba Solaba Ima Ibel Singda Ngamjaba Chaklen Ama Kachabaga Loinana Achamba Khudol Amamam Pizabagi Thauram Ama TH Syam Kumar ge Midyang Makhada Pangthok Chabani Ima Ibel Singdagi board ni zaduna lakadauriba election asidasu Syam Kumar bu mai pakhan biduna makhatana miyamgi seba tawhanbiba ngamnanaba thauram asi sinbani haina mahakna paumi singda fongdokre मेरे ना बोनी बंदा ऐसा आइटम तोड़ के Paipu Haktaki General Lakler, Bingon Chakoba, Ivazi, Chaikuting Lak, Onevan, Syam Kumar, Ming Makada, Koi Yuchina, Andro Kendra Labor, Kogi, Sonba, Itareko, Kogi, my Venezuela, Koinangam Java, Kraningon Chakoba giving the Moisak Charama, Penadanta, Jaragamo, Koi Moide, 22 the lack of election is Marilena, Mangon, Kogi, my Vin Mams, the Gibo Nizava, Nizahoraga, Kogi, Onevan Buzu, my Panba, Marina, Kogi, my Vin Mam, Jinja Magi, Chahigi, Ningon Jinda, Chakoba, and I, the Karak of Kachana. Andro AC dagi lakadauriba Manipur Assembly Mikhalda Mirep Ogadauriba Thongnaujam Syam Kumar bu Sogatuna Imphal East BJP Mandalna ngasi Lotus campaign ama hudokre Thauram aduda Imphal East District Bharatiya Janata Party Mandal ge President P December na haikre BJP gi Chanakanglon matung inna Imphal East District ke lamlaida Haudokraba matungda Andro Kendragi Andro Mandalgi Manung Chanbada Leiba Budbud Singhi level da Lotus campaign asi Chathabani Andro Kendrada Syam Kumarna development ki Thabak Thauram Kaya Paikhat Liba Kaya Asibu Kangbiduna Miyamna Amata Oina Mahakpu Saugadli Haibadu Utpa Oina Paksana campaign asi Chathakibani Lakadauriba election asida Syam Kumar asi soidana mai paktuna cabinet minister ama oiduna Kendra asigidamak
tabak henna tawrakna nabagidamag laidiba BJP gi worker khudingmakna hondaminasi hainasu mahakna makhata khe Sabani Hariba Lotus campaign asi Union Minister of State na koi Impal district so han hodokton lerabani adu bunga simak andro SCG andro mandal manung chanba bubut singda amandi mandal ge level da tawrakanda lakadoriba time to sugam Vidan Sabha mire mikal sida Sa Sam Kumar gi mana tawjariba mana andro AC da taw kiba development program mayam na mamurkanda andro AC gi miyamna Sa Sam Kumar da Sajok soidana pirakani lunena lakadoriba dumba mire mikal adu dasu soidana mai pangnaba andro Kendri miyamna sajok pibirakani maju soidana pakani lunena mai pangna bonabada ngasi tinbiriba miyamna chok thabana idana honaba asisu aikoina ure lunena mai soidana pakani haibase ai achetba thajabdu ngasi numidang pung taruk taba duwaida kakching lamkhai yoromdaida ECCO van amaga Swift Desire amaga thingjinnabada mioi ahum asok apan nangkhre Swift Desire thorakpa mioi adu aruba fivamda hospital da laikanakre pau asina hai lambigi accident aduda ECCO van da tonglakpa mioi ani asok apan nangkhre Narcotics and Affairs of Borders NABG team amana nupi ama yauna mioi mari ice drug crystal methamphetamine oigani haina chingnaba drug kg ama konana fare hairi drug si lupa crore ani romgi oigani drug sing asi thangnaba leibaktagi pusalakpa oiramba yai hairi faraba mioi mari adugi manungda drug lainaba hotnaramba mioi amasu yauri Makhatana Tizan Humzin Nabagi Damak case ama register Taukre Haidi. Aikoi COVID-19 Lanting Nariba Lanmi Ngaktani Haiba Wakalonda Selen Digital na COVID-19 Awareness Cum Poster Campaign Ngasi Imphal Sahar Amadi Masigi Akoibada Leiba Kaitel Tarahumdoida Ningol Chakaubaga Mari Lainana Pangthokre. Mafam Sing Adudi Uripok Tera Langzing Pesum Khagempali Singzamai Hauba Marak Langthabal, Lamlong, Moirangkhom, Purairomba, Kwagatel, Amadi Andro Barking ni, Fanjawbam Lanajit Singh, producer, Selen Digital na Haikre, Ngasi Asi Akhanana Festival on COVID-19 Awareness Cum Poster Campaign Asi Mafam Tarahumdoida Pangthokpani. Aikoi COVID-19 Lantheng na riba Lanmi Ngaktani, COVID ki Lan Asida Punamakna COVID vaccine dose suna kapthokpaga loinana SOP ningthinang ang minananaba mathautay haiba matam punamakta kaubidadaba phai aikoina section haudaba mikupta COVID ki Lan asi maithiba nangani haibasi ningsingbiyo campaign aduda KSI James Singh FPO S Santi Sharma Aro amadi Selen Digital gi executive member Singsu Sarugyakre ngasi asi yamna akhanana haijabatai festival sukimatik leiringi tanzanina akoina festival on COVID-19 awareness cum poster campaign haidana Imphal Sahar amadi masigi akoibada leiriba kethen tarago humdoida COVID-19 ge oba awareness program cum poster campaign asi pangtok chabani aduna akoina haijaningbadi akoina karigumba hairiba COVID-19 haiba laina laicha asi lanthengna matamda akoina karigumba sexual haujagadai akoina sexual haujoba mikupta hairiba laina asina akoi punamugu Mighty Bapirak Payai, I was a Kuna Kamino Matota, Adonako, Hena section Minasi, Luna COVID vaccine, those who Nakapopa, Luna Lenga, Piri Batana Kamusing, a Japan Naminaga, COVID-19 Nava, Lena like to say Amutangi, Malem Amadi, Maleva, Manipuri, Mutan Minasi, have a walk from the city. Paugi Maratna attain the break Amaga Amuklo Minasi. Ningol Singi Punsida, Kwaidagi Maru Ebanumit Asibu, Hena Mangal Hap Nabagidamagta, Lazare, Bridal Makeup and Portrait Collection by Tojo Chongtao.
phone number 9366 214 258. Break matungda taramnok chari makata ba pau min ing taminasi Lilong Youth Organization LYO na sinduna Lilong Kendragi manung channa laiba khekmanda ningol chako baga mari lainana blanket yenthokpagi achamba thauram ama pangthokre thauram aduga mari lainana Lilong Youth Organization gi Vice President Muhammad Nawaz Sharif na haikre Lilong Kendra asi Manipur gi atopa kendra singa yengnabada yamna sothana lairi haibayai Sota huriba kayasi kharada oirabasu pukhatuna chaukhatpa kendra ama ohenana bagi pandamda Lilong Youth Organization asi semkhibani organization asina kendra asigi tongan ba community singi awanungai kayada leptana saruk yaduna lakli masigi saruk ama oina maitai singi fajaraba kumhai ningol chakoba asida organization asina ngamjaba khudol khara yenthokpagi thoram asi pangthokpani haina mahakna makhatana fongdokre Makhatana lemhoriba atopa mafamsing dasu thauram asi makha chathagigani hainasu mahakna fongdokre thauram aduda saruk yakiba LYO gi member Muhammad Irsad Hussein na haikre matam kuinadagi ningol singna khaurang na ngaijarakpa ningol chakoba kumhaina lakpada lamdam masida laiminariba tongan ba jati kanglop singi marakta nungsi chanabagi wakhalong hena puraktuna ingtapna santi laina panba lamdam ama ohelasanu haina makhatana fongdokre mabung mapa oiriba lamdam asida ekoi Lilong Kendra asi tongan ba jati kayamrom na khundabane hairiba jati sing asigi manungda maitai jati asisu Lilong Kendra asida minority oina laibani hairiba minority oina lairiba nungsiraba aigi iche inem ima sing asida ekoina Lilong Youth Organization na ngamjaba blanket amamam tang ningon chakau baga mari lainana khudol tamna bagi damakta ngasigi yamlaba Lilong Youth Organization gi mioi sing asi koi khekman polling asida laktuna ima singbo ikai khumnaba utpa amade makoi gi minung si Manipur gi puwariga sagona duna laklaba kanglaicha singi amatangairaba kumhai hiangai gi nini panba ningol chakobuna lakpada maitai council more MCM na Manipur amadi Manipur gi wangmada lairiba kanglai ningol pumnamakta ningol chakobagi yaifa pausel pirakle yum pan kraba ningol singbu ningsingduna amadi mabung maupwa mari tatnadanaba achetpa mari semliba kanglai ningol singda ngamjaba mathel lukoi semduna chakleng chaminaba amadi ngamjaba khudol piduna yaifa thauzal pinaba asigumba fajakraba kumhai ningol chakobana lakpada lamdam asida khundaminariba mitai maitai amadi furup khudingmak nungsi chanaba watapadaba chaukhatpa ingtapna laiminaba oirasanu haina maitai council morena kanglaicha pumnamakta makhatana yaifa pausel pekre Lamdingi khulmangada laiba tongan ba jati singi ningol sing garang Lamding Executive Welfare Association lewa Thobal District na sinduna Lamding Volleyball Ground da ningol chakobagi thauram pangthokre Majin manawgi lainariba mari adu unanabagi damak tongan ba jati singi yumpalaba nupi singbu chakobagi thauram asi pangthokpani haina lewagi President S. Ojit na thadorpa cherol amana hairi Mahakna hai jati tongalabasu khudingmak ningol ngaktani ningol chakobagi thauram asi mitai jati da yumpalaklaba ningol nipana sarugyaki loidana chakcharaba matungda natki oiba fi khudol tamki Sangai Yumfamgi Jila Parisad Member Hizbur Rahman Slopland Public School Ge Principal and Babulin Mitai Sangai Yumfamgi Part 2 Ge Gram Panchayat Member MD Wahidur Rahman Upapradhan S. Indira Wangjing Lamding Municipal Council Ward Number 3 Gi Hanagi Councillor Y. Ibopisak Ward Member K. H. Debala Y. Manitombi Amasung N. Anitasu Thauram Aduda Sarugyaki Iramdam Kunai Asigi Chahi Amagi Kwaidagi Chauba Kumhai Ama Oiriba Hiangai Gi Nini Panba Numita Pangthokpa Ningol Chakobagi Kumhaina Lakpada Iramdam Asida Kundaminariba Tongan ba Kanglup Furup Singh Amadi Itihaski Tangkak Kayada Iramdam Asigi Wangmada Kundakraba Manipuri Singh Pumnamakki Mafamda Manipurgi Mahiroi Singhi Apunba Lup Msuna Yaifa Pausel Pikre
Kumhai asina lakpada lamdam asida khundaminariba furapsingge marakta nungsi chanaba hengatpa igi mari sing hena naksinaba machin maupwagi mari hena nungsinabagi ijeldu hengatpa amade nupi oibi singa mari lainaba wathok sing thoktaba oirasanu hairi mache machin maupwa ahallaman singa ahaw hawta punna chaminazabagi tangna fangjaba kumhai asiga nungda cheliba ichel asigi wangmada khudol potki hidananabagi lamjelda miyamna chatpidananaba kumhai asigi asengba nungi wahanthok adu ngakna chatpinanaba All Manipur Student Union MSUna appeal tawri nakal amaromda kumhai asigi khudong chaba lauraga nongmada changdraba yadraba chananaba polam singi mamal hengatna yonbidananaba pochai yonbiriba iraicha singi mafamdasu MSUna appeal tawri Artist Training cum Education Research Center ATERC na lamdam asigi isai mayek iba sing amadi nauna isai sakpagi lambida khongdarakliba naha saisakpa singbu yokhatnanaba amadi makhoigi platform pinanaba pandamda chahi khudingi leptana pangthokpa state ki thakta isai changdamnanabagi thauram haukhiba March thada online gi khuthangda preliminary round loikraba matung lakliba November gi tang 13 da Selected top Taramapan gi final round GM Hall Imphal da pangthok lagani session ani thokna pangthokadaba thauram asi haudokpada BJP Manipur Core Committee gi member Govindas Konthaujam amadi ATERC gi president Sobita Soibamna saruk yagani haire nungthil gi thauramda makok mathang takraba singda mana mathum yenthokpagi thauramda hanagi MLA S Sobachandra additional SL Surachandpur Kaisam Bijoy Kumar All Manipur Matam Isai Kanglup AMMEK Bishnupur Center gi President Thengbaizam Swaran Kumar ATERC gi President Sobita Soibam BP Ahibam Santi Kumar amasung Sobita Moizamna saruk yakhi Hauzik Aroibada Maroiba Pau Amukhanna Hauzikti Manipurda nga makhal kaya fanghanba ngamle lamdam asigi oizaba nga kaya yoktuna mapandagi laibada tinggadawba lupa crore kaya gi senfam kanba ngamle haina Chief Minister N Birena Fongdokre CM yauna luchingba kaya na state asigi ningol singda hiangai gi nini panba ningol chakobuna lakpada yaifa pauzel pikre Lamgi compensation pibaga mari lainana affected landowners committee longmai amade khumzina Imphal Ziribam lambida kauba pungkun marige total shutdown na mahusagi punsida chauna panba pikre amade Manipurda hokhiba pungkun mari asida mioi nifuga mari nauna COVID-19 positive oikre laina asina maram oiduna mioi ahum laikidre PONYTV ki numidangi pau mining tabirib singbu kainana bayathang nizari